Imphal East District ki Pukaw Santipur ki chingdagi kuki khutlai paibani chingnabasing na attack chatharakpawdagi makhatana khuthoknari maitei volunteer Maria Sokapan nangkhre asokwa magi fibam luna leiri. Khongjom Police Commando Unit ki SI Dhanabir na Maira Paibi Singh da fajadaba wahai siznarakhi haibagi mayokta Maira Paibi Singh na Khongjom PS sa thomjin khre irang laksinaba tear gas kaptuna tan khaikhre. Amasung Serawa Madi Sugnugi Mayumakay Mang Takrabasing da Dami Check Pig Hibagi Senfam Amatafang Balaytri Beneficiary Taran Itogi Manunga Tarada Sel Kap Kre Haina Kakching DC na Kongdo Kibawa Famaran Bani Haina Victim Sikat Hablakli.